वादी नाकन अमरोमदा अखोई मार्सता लैब यानबा हाइदना कन्ना थिजिनबा होटनरी अखोइना लैजरिबा पृथ्वी सिगी अरोनबा कयादी माइखुम हांदोकपा ngamdana ngasisu leiri अरोनबा मयाम सिगी मरक्ता Amazon forest sisu amani masi kayamuk chawgebu kariguma masi leibak ama oiram taraba prithivigi oina mapan suba khwaidagi chaw leibak oiramgani mafam sida u achawba kaya hauba maramna nungsa mangal fau leimai da fajana yoma ngamde mafam sida thijin humjin ma tawba matamda ngasi fawda scientist na fau khangba ngamdaba angak ba kaya thingnakre aronba singdu karino haibdu punna yengminasi Sida kariwi u masa atekpa oin ubra munne yung uchek ama ubra na urabayo Amazon da fangba lotpagi mahida mai tarba uchek sigi maming potu kawe masi pakna ugande maramdi ayama matamda nungdang da tholae ayuki matamdana ngasai tumaina u malhallaga lotlaga lei mamichi tangkai pangthoaga pung kaya kaya lengdan leiba ngame scientist singsu magi maramda thijin beleptri Pink dolphin singsu Amazon gi tutorial singda fangi Amazon gi forest ta chatpa ngamba u su lei hauzik fawda Bollywood film singda khaktane khoina chatpa ngamba u urise adu Amazon jungle da khoina mangda fu mangdaba ronba kaya ama leiri u singsi film da chatpa dumaina di chatpa ngamde moigi chatpa gi khongjel si yam tappe kamai togebu anau mara singjen tungsa mangal fangba maikeida sangtore aduga ariba mara singsi mahut silawe sina maram oiraga chahi kaya kaya gi matungda tungsa mangal gi maikeida sum sangtorabana chatpa ngamba uri haina longnabani Moise ke sapona haina sukawe Amazon da charakna lin gi chati 70 muk fangi khara amana pi khara amana chawe adu mafam du da leiba mi singi matung inadi mangda fo uba oithoktraba ka hena chawa lin kya su lei hairi mamang chahida Brazil gi video ama viral oiki masida 18 foot sangba achobu anaconda ama soro langa uri mi singsu gari khamaga lanthokpada mateng pangi sigumda internet ta photo amasu viral chakhi masida karino khab amabu hi honaba chai gi matengna thangatli akhang ai gi matung inadi asiba achobu anaconda ni Brazil da thokiba ichawna tawtharakuni haiki sigi anaconda se kayamuk chamdong male scientist gi matung inadi anaconda si 30 foot faw sangma ngami hairi 2012 da fangkiba dinosaur gi matamda leiramba Titanoboa gi skeleton sina 42 foot oiki adu mafam dugi mi singadi 107 foot sangba anaconda su ui hairi makok khakta 6 feet pakpa America gi scientist gi group amagi matung inadi prithvi gi khwaidagi chawba lin oiriba Titanoboa ngasi su South America gi Amazon tutorial da lei hairi Amazon gi jungle da angakpa sa uchek sing natana chahi lising kaya kaya gi mamangdagi mi sing su khundari tribe khara amadi mapan gi mi singa paw phongnei adu khara amadi Amazon gi jungle na moi gi sangsar oijai moisi yam manung sangsin lei Brazil amasung Peru gi border da ngasi fawwa udriba tribe community sing uba phangki nongthak tagi lobu photo shoot amada ihan hana ukhi moisi ngasi su ten ta sing sijinai plane ubuda ten ta na attack tawgi tawsu uri plane si achobu uchek ama moide attack tawrena khalambasu yai moigi yum hi na chingli photo singsu uba phangli Sina taba atopa tribe amagi u kakpagi video su lona namba uri akhang ahi matung ina wang chawba blue eyes oiba pura European manba tribe singsu lei hairi adugu tribe singi population asengma leifam amasung lifestyle gi matangda ngasi fo khangma ngamdri scientist sing na Amazon gi manung changsinna thijinba matamda silk ki apikpa structure si uba phangki sibu seal heads gawi masida mayai da wizard tower manba ama lei masida mirangi marum yawi akoibadana silky sambalna khazili adu kari gi kharino khangdri ngasifo masidagi mirang macha thoglakpadi ukre adu structure si kanana semino ngasifo khangdri maramdi masibu saba amasung masigi manakta mirang leibang ngasifo thengakidri aduga mirang singsu sumaina marum kokti mogi mirang da sum kokjai aduna anoba species na oiramba yai haina scientist sing thajari scientist sing di structure si marumbu apikpa jiba singdagi ngakthok na oiramba yai hairi
ꯑꯦꯃꯥꯖꯣꯟꯒꯤ ꯖꯪꯒꯜꯗ UFOꯁꯤꯡ ꯎꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯤ꯫ 2016ꯗ ꯃꯤ ꯑꯃꯅ Google ꯃꯦꯞꯇ ꯁꯤꯒꯥꯔ ꯃꯑꯣꯡ ꯃꯥꯟꯕ UFO ꯎꯏ ꯍꯥꯏꯈꯤ꯫ ꯎꯕꯗꯗꯤ ꯎꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯂꯒ ꯂꯩꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ UFO ꯔꯤꯁꯔꯆꯔꯁ ꯇꯤꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨꯗ ꯇꯥꯋꯔ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯠꯇ ꯂꯩꯇꯦ, ꯎ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯎꯒ ꯌꯦꯡꯅꯕꯗ ꯃꯦꯞꯇ ꯎꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯐꯝ ꯑꯃꯠꯇꯗ ꯅꯠꯇꯦ, ꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯖꯪꯒꯜꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯕ ꯎꯕ ꯐꯪꯏ꯫ 2012ꯗꯁꯨ ꯕ꯭ꯔꯤꯇꯤꯁ ꯑꯦꯗꯚꯦꯟꯆꯔ ꯑꯅꯤ ꯕ꯭ꯔꯥꯖꯤꯜꯗ ꯀꯣꯏꯕ ꯆꯠꯈꯤ꯫ ꯃꯐꯝꯗꯨꯗ ꯁꯣꯏꯕꯗꯒꯤ ꯂꯧꯈꯤꯕ ꯐꯣꯇꯣ ꯑꯃꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯎꯕ ꯐꯪꯂꯤ꯫ ꯁꯤꯗ ꯅꯠꯇꯅ ꯃꯐꯝꯁꯤꯗ UFOꯁꯤꯡ ꯎꯕꯒꯤ ꯄꯥꯎ ꯀꯌꯥꯁꯨ ꯂꯩꯈꯤ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯥꯖꯤꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯣꯄꯔꯦꯁꯟ ꯄ꯭ꯔꯦꯇꯣ ꯀꯧꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯁꯨ ꯆꯠꯊꯈꯤ꯫ ꯃꯁꯤꯗ ꯑꯥꯔꯃꯤꯕꯨ ꯑꯦꯂꯤꯌꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯊꯤꯖꯤꯟꯅꯕ ꯊꯥꯈꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯐꯪꯈꯤꯗꯦ꯫ ꯑꯦꯃꯥꯖꯣꯟꯒꯤ ꯐꯣꯔꯦꯁꯠꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯦꯟ ꯐꯣꯔꯦꯁꯠꯅꯤ꯫ ꯃꯁꯤ 2.1 ꯃꯤꯂꯤꯌꯟ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯆꯥꯎꯏ꯫ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯕ꯭ꯔꯥꯖꯤꯜ ꯐꯥꯎꯕ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯪꯒꯜꯁꯤꯗ ꯑꯥꯏꯟꯅ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ ꯃꯑꯣꯡꯗ ꯎ ꯀꯌꯥ ꯀꯛꯄ ꯃꯔꯝꯅ ꯃꯥꯒꯤ ꯄꯥꯛ ꯆꯥꯎꯕꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯂꯤ꯫ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡꯁꯤꯗ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯉꯛꯄꯗ ꯊꯦꯡꯈꯤ, ꯃꯔꯝꯗꯤ ꯆꯍꯤ 2000ꯗꯒꯤ ꯍꯦꯟꯅ ꯂꯤꯔꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤꯡꯅ 450꯫ ꯃꯣꯏꯁꯤ ꯖꯤꯑꯣꯒ꯭ꯂꯤꯞꯁ ꯀꯧꯏ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯌꯥꯝꯅ ꯉꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯦꯃꯥꯖꯣꯟ ꯐꯣꯔꯦꯁꯠꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯤ ꯇꯥꯗꯕ ꯃꯐꯝꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯑꯣꯒ꯭ꯂꯤꯞꯁꯁꯤꯡꯁꯤ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯉꯁꯤꯐꯥꯎ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯁꯨ ꯏꯪꯂꯦꯟꯒꯤ ꯆꯍꯤ 3000 ꯁꯨꯔꯕ ꯁ꯭ꯇꯣꯟꯍꯦꯟꯖꯒꯨꯝꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫